ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯦꯍꯔꯥꯗꯨꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯉꯝꯄ꯫ ꯃꯇꯝ ꯑꯗꯨ 2017ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩ ꯏꯁꯥꯒꯤꯁꯨ ꯀꯌꯥ ꯀꯤꯒꯟꯗꯦ, ꯂꯥꯏꯁꯨ ꯀꯌꯥ ꯅꯤꯡꯒꯟꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯤ ꯊꯥꯖꯩ꯫ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒꯤ ꯌꯨꯝꯗ ꯃꯤ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯊꯪ ꯁꯤꯃꯤꯁꯇꯔꯗꯗꯤ ꯔꯦꯟꯗ ꯍꯣꯡꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯔꯦꯟ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯔꯦꯟ ꯑꯗꯨꯁꯨ ꯐꯪꯕ ꯌꯥꯝꯅ ꯋꯥꯅ ꯐꯪꯉꯝꯃꯤ꯫ ꯀꯣꯂꯦꯖꯀ ꯅꯛꯅꯕ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯕ, ꯊꯣꯡꯒ ꯊꯣꯡꯅꯥꯎ ꯈꯛꯇ ꯉꯥꯏꯔꯕ ꯔꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯐꯪꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯄꯟꯖꯥꯕꯤꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯅꯤ꯫ ꯗꯛ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗ ꯌꯥꯔꯦ꯫ ꯑꯗꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨ ꯍꯣꯁꯇꯦꯜꯗꯒꯤ ꯊꯥꯡꯖꯤꯟꯕ ꯍꯧꯔꯦ꯫ ꯍꯣꯁꯇꯦꯜ ꯀꯥꯗꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯄꯨꯊꯣꯛꯀꯗꯧꯕ ꯕꯦꯒ ꯑꯗꯨ ꯈꯛꯇꯪ ꯊꯝꯍꯧꯔꯦ꯫ ꯃꯊꯪ ꯆꯪꯉꯛꯄꯗ ꯗꯥꯏꯔꯦꯛ ꯔꯦꯟꯗ ꯆꯪꯕ ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯣꯠꯆꯩ ꯑꯗꯨ ꯊꯥꯡꯖꯤꯜꯂꯨꯕꯒꯤ ꯋꯥꯔꯦ꯫ ꯍꯣꯁꯇꯦꯜ ꯌꯧꯔꯦ꯫ ꯏꯔꯨ ꯂꯨꯖꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯊꯥꯅꯔꯤ꯫ ꯇꯨꯝꯕꯗꯤ ꯀꯅꯥꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ꯫ ꯍꯣꯁꯇꯦꯜꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯤ꯫ ꯃꯤꯁꯨ ꯑꯅꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯆꯤꯛꯏ꯫ ꯋꯥꯔꯗꯦꯟꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯐꯤꯂꯝ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕ ꯍꯧꯅꯔꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯕ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯍꯦꯜꯂꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯅꯕ ꯇꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩ ꯍꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯃꯈꯣꯜꯁꯤ ꯇꯥꯕ꯭ꯔꯥ?" ꯑꯩꯗꯤ ꯇꯥꯏꯌꯦ ꯚꯥꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯁꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯈꯣꯡꯁꯤ ꯃꯈꯣꯜꯒꯤ ꯇꯥꯏꯞꯇ ꯇꯧꯏ꯫ ꯑꯩꯅ, "ꯚꯥꯏ, ꯃꯈꯣꯜꯗꯣ ꯀꯔꯤ ꯃꯈꯣꯜꯅꯣ ꯁꯤꯕꯣ?" ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯧꯗꯣꯛꯄꯤꯗ꯭ꯔꯤ꯫ ꯏꯁꯩ ꯁꯛꯄꯩ ꯃꯑꯣꯡꯗ ꯑꯃꯨꯛ ꯄꯤꯛꯅ ꯇꯥꯔꯛꯏ꯫ ꯅꯨꯄꯤꯒꯤ ꯃꯈꯣꯜꯅꯤ꯫ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ꯫ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯤꯅ? ꯑꯁꯨꯝ ꯃꯈꯣꯜ ꯑꯗꯨꯁꯨ ꯄꯤꯛꯂꯝꯕꯗꯒꯤ ꯈꯔ ꯈꯔ ꯍꯧꯒꯠꯂꯛꯏ꯫ ꯏꯕꯥꯅꯤꯁꯨ ꯈꯤꯇꯪ ꯀꯤꯔꯛꯏ꯫ ꯄꯨꯡꯁꯨ 3 ꯇꯥꯔꯕꯅꯤ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ, "ꯚꯥꯏ, ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯌꯥꯎꯕꯅꯦ, ꯑꯗꯨ ꯊꯥꯗꯣꯔꯛꯑꯒꯦ." ꯑꯩꯅꯁꯨ, "ꯊꯥꯔꯣ ꯚꯥꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯕꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯕꯥꯅꯤꯃꯛ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯃꯛ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗꯒꯤ ꯊꯣꯛꯄꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯖꯔꯅꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯨꯗ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯌꯨꯝꯗ ꯌꯧꯔꯒ ꯑꯩꯈꯣꯏ ꯃꯃꯥꯍꯣꯏꯗꯁꯨ ꯇꯝꯃꯤ꯫ ꯃꯊꯪ ꯆꯪꯕꯗꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯍꯥꯞꯄꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯔꯦꯟ ꯌꯧꯔꯦ꯫ ꯑꯗꯨꯒ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯣꯊꯥꯅꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯅ ꯀꯥ ꯑꯃꯗ ꯄꯨꯜꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃꯗꯨꯅ ꯀꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯊꯟꯇ ꯇꯨꯝꯃꯤ꯫ ꯀꯥꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯤꯚꯤꯡ ꯔꯨꯝ ꯂꯩ꯫ ꯅꯥꯀꯟꯗ ꯀꯤꯆꯟ, ꯑꯗꯨꯒ ꯃꯃꯥꯡꯗꯅ ꯀꯥ 2 ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯀꯥ 2ꯗꯨꯒꯤ ꯋꯥꯁꯔꯨꯝꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯏꯅꯃꯛ ꯂꯩ꯫ ꯊꯥ 2-3 ꯐꯥꯎꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯪꯂꯥꯛꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯁꯨ ꯑꯗꯨꯃꯛ ꯃꯪꯂꯥꯛꯅꯕ ꯍꯧꯔꯛꯏ꯫ ꯑꯩ ꯏꯊꯟꯇ ꯅꯠꯇꯅ ꯏꯃꯥꯟꯅꯕ 2 ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯃꯪꯂꯥꯛꯅꯖꯔꯕꯁꯨ ꯀꯩꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯇꯨꯝꯕ ꯍꯦꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯏ꯫
Nongma nongmagi asum toisilakpadagidi kaigino asibo asi haiduna aikhoisu khanba haurai khoisu leikham adusu thadokduna adubu tharingaidadi ngehaktang phamlamlaga adumak haurai manglaknaba asi irulujabagi washroomda changabasu mapanda kanamata leitrabasu isada mi atop ama hekta leiraboita khalli aigi isadasu ithanta leiba matamdasu mi atopa kanano amaga adumak leiraboita phawi numidang thengna mapudadi aikhoi nongmuta hangkiba tawkhidi kayam kuina asumaina tawge yengsi haithuna matam khara leiri aikhoi gi makhada senior nupi ani amasu leirai makhoidasu aikhoi ahumda tawba adu adumaina chapmanana tawri hai manglaknabisi amukta hana tarukpasu nati hai akhoi kamamang asi mai mutlaga hek tumba matamaduda isada hainadaba kanano amana yenga apoida ningi isada adumak phauserai aduna mai asi adumak thalaga tummi aikhoi ahummak film yengbada yamna ngawi aduna anauba release hek tawba khudingi yengba chatli paisa leitrabasu aikhoi ahumgi marakta amana hekta puthoknai musu aikhoi leiriba jaga aduga naknarabanina adumak toina chatli numit ado justice league release tawba numitni aikhoi ahumna yamna khawrangna ngairakpani anganbagi tiketi phangbadi khara wai aduna athengba asida oina ka asi haiduna aikhoi numidangi pung 12 makhaigi shoni aikhoi ahummak chak chaba loinamak loiraga film yengba adu chatli film adusu aikhoina hek khalluba aduga yamna tayonare bit yamna tikna nungaitana adumak yumda halai halakpada pung ani hele ahingi mall manakta ISBT lay aduna bus loinamak adumak sili aing oijirabasu adubu aikhoina leiriba rain adudi lairak khara faurga chanbana isikchi asum chatna aikhoi ahum film adugi wari sanaraga lai aikhoi gi maningda lamjen chenbagi makol hekta tarai laithoktuna yenglobasu kanamata leiramde hajin asumak tawrai adudagidi aikhoi ahumsu asum kisalai rain adu yogadabadi khara makhaidi walibani kasu yamnadi khanjilubanati film adugi wari adu tawna chatpagini maning othokpada kaino khangdaba mami ama street aduda tarai aina bai karino sibo asi haiduna makhoi ani da hairami makhoi ani su leithorai aduga ure adudagi aikhoi ahumak yamna kana selai aikhoi ka adu yauragadi loire asi haiduna khali ka yobadadi numidangi pung ahingi pung ahum tare aikhoi ahumak pakatpana su loire kibasu yamna kiri aduna thongna loinamak lonchille dress hongtokaga tumba changdari numit adugi mang ado kawba ngammaroi aigi mang aduda nupi chahi 9 surabi ama aigi nakta adumak inai mapi adusu wai chetli aina thabak ama tawbadasu mahakna adumak yengsilli adudagi ngihaktang leiraga nupi aduna makhut animak adu thangkatladuna aibu magi manakta lao haibigi matagum kaurai aina adumak talli haibadagi magi saktam adu onthoraklaga yamna kiba sakpham ma olai aduga ai tamna chungsilai mang oijirabasu isadadi tu chungkiba khanghaude ai life fajana ningi mang adu hek mangbaga thangnaba mikupta ai makeup khangthok lai aina makeup thoklakpadadi imanaba amadusu manglaknaraga leirami aina mahaksu haudoi mahaksu haujikti gyan tare haugalai humangna yadre ibanimak aduga imanaba amadusu amukta yengusi haiduna mahaki kada changi aduga mahakti mamit pangaga leirami aduga kaidroba chatno masa nomduna hangi aikhoi anina kaidro chatno asi haiduna masa adu nomi
ꯑꯗꯨꯒ ꯃꯥꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯩꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯝꯅꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯨꯡꯁꯨ 4 ꯍꯦꯜꯂꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯧꯅꯔꯒ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯪꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯅꯔꯝꯃꯤ꯫ ꯑꯩꯒ ꯀꯥ ꯄꯨꯟꯅ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯗꯨꯒꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯋꯥꯜ ꯑꯗꯨꯗꯒꯤ ꯈꯨꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏ꯫ ꯃꯥꯁꯨ ꯈꯨꯠ ꯑꯗꯨꯅ ꯐꯥꯒꯦ ꯇꯧꯔꯛꯏ ꯍꯥꯏ꯫ ꯃꯍꯥꯛꯅ ꯑꯩ ꯌꯥꯝꯅ ꯀꯧꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯃꯒ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯈꯤꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ, ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯛꯄ, ꯐꯤꯖꯣꯜꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯑꯃ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯆꯩꯁꯨ ꯑꯗꯨꯅ ꯃꯊꯛꯇ ꯍꯨꯝꯃꯒ ꯈꯨꯠ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯟꯖꯤꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ, "ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯍꯩꯀꯠ ꯂꯩꯀꯠ ꯈꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧ" ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯗꯨꯔꯒꯥꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩ, ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯪꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ 2 ꯑꯗꯨꯁꯨ ꯔꯦꯟ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯣꯏꯃꯜꯂꯛꯄꯗꯒꯤ ꯍꯣꯡꯗ ꯌꯥꯗꯕꯒꯤ ꯍꯣꯡꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯇꯣꯞꯄ ꯔꯦꯟ ꯊꯤꯕ ꯍꯧꯔꯤ꯫ ꯐꯪꯗꯨꯅ ꯔꯦꯟ ꯑꯗꯨꯗ ꯍꯣꯡꯖꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯪꯂꯥꯛꯅꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯒꯤ ꯔꯦꯟ ꯑꯗꯣ ꯍꯦꯛ ꯆꯪꯉꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤꯀꯣ ꯍꯧꯔꯤꯁꯦ, ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯇꯧꯈꯤꯕꯗꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯧꯕ ꯑꯗꯣ ꯑꯩꯒꯤ ꯊꯋꯥꯏ ꯀꯧꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯝꯃꯒꯗꯤ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯑꯁꯦ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯪꯗ ꯑꯍꯜ ꯑꯃ ꯂꯥꯛꯄ ꯑꯗꯨ, ꯑꯍꯜ ꯑꯗꯨ ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯃꯤ ꯈꯔꯒꯤ ꯃꯃꯪꯗꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ, ꯁꯦꯠꯂꯛꯄ ꯐꯤꯖꯣꯜ ꯃꯆꯨ ꯂꯣꯏꯅꯃꯛ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯑꯍꯜ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯪꯗꯁꯨ ꯎꯕ ꯌꯥꯎꯅꯔꯕ꯭ꯔꯥ? ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫